Citizenship Amendment Bill 2019 gi Mayokta Changshinkhiba Black Day gi Khongjang State Ashigi OINASU AMSU gi MEETYENG MAKHADA MAHEIROI singna MU gi gate mamangda Khongjang Changshinkhrhe North East Student Organization NESO gi body sing oiriba Khasi Student Union KSU All Assam Student Union AASU Nagai Student Federation NSF Mizo Zerlal Pol MZP Tripura Student Federation TSF All Manipur Student Union AMSU Garoi Student Union GSU and All Arunachal Pradesh Student Union APSU na ngasi North East State singda Changshinkhiba Khongjang gi saruk ama oina Changshinkhiba Khongjang aduda saruk yakiba NESO gi Assistant Secretary General Wangjam Sanatomban haikibada Citizenship Amendment Act 2019 gi mayokta awang nongpuk ki mahiroi singna akan mamawongda yaning deba fongdoktuna ek asigi mayokta lepkani ek asigi mayokta changshinba Khongjang singda miyamnasu mapung fana sogatpagi mathau tarakle haiba wafam thamki NESO की बैनर मखादा all Manipur Student Union अमसुंग इम्फाल असिदा NESO का कोई समनरगा हाइतारे कोई 2019 दा माइरिना की पार्लियामेंट दा पास होकिबा कोई Citizenship Amendment एक अदुबु December 11 असिबु North East Student Organization ना मसिबु केना Black Day ना मसिबु ऑब्जर्व तौरलाई कोई ngasi Black Day si North East की State Capital पुनमक्ता ऑब्जर्व तौई मणिपुर दा all Manipur Student Union ना नुचिंदुना मफम सिबु ऑब्जर्व तौजरी ngasi की मरुइबा ऑब्जर्व तौजबै मरमदि Black Day na 11 December si NESO na haibagi मरमदि North East आइबा मफम asi कोई religious की वांग नतना कोई already hano indigenous si minority taraba koina Tripura ki case ta lokha Tripura ki case ta koi indigenous people Tripura masagi on state ta indigenous people si minority ta people la